Manipur da Makhal Khudingmakki Garigi tax Hengatkhre. Lakh ani Faoba Pibagi Machagi green tax Lupa Lising Oiragani. Manipur Lengaki Department of Transport na Thokiba Gazette notification amagi matungin Gari Makhal Khudingmakki registration tax amade green tax Hengatkhre. Gazette notification asigi matungin Lupa Lakh ani Faobagi manungda laiba Gari Machasingi registration tax Garigi mamaladugi chada manga oire. Chahi taraga manga lairaga registration renew tauba matamda chahi manga gi waina matamdugi waiba phibamgi matungin akaknaba senfam kharasu lauragane. Lupa Lakh anidagi Lakh manga Faobagi manungda laiba gari singi chahi taraga manga gi registration tax gari mamalgi chada taruk oire. Chahi taraga manga lairaga green tax Lupa Lising ani laubaga loinana chahi manga gi oiba registration renew taubagi tax lauragane. Lupa Lakh manga gi mathakta piba gari macha singi registration tax na Gari mamalgi chada taret oire. Chahi taraga manga lairaga green tax waina Lupa Lising ahum laubaga loinana chahi manga gi oiba registration renew taubagi mamalsu lauragane. Passenger service tauriba natraga pochai hondo konjin tauriba auto rickshaw singi waina Lupa Lakh ani Faoba pibo auto rickshaw singi registration tax gari mamalgi chada manga ne. Chahi taraga manga lairaga green tax waina Lupa Lising amaga chamnga laubaga loinana chahi manga gi oiba registration renew taubagi ahenba senfam laugane. Lupa Lakh ani hena pibo auto rickshaw singi registration tax gari mamalgi chada taruk oire. Chahi taraga manga lairaga green tax waina Lupa Lising ani laubaga loinana chahi manga gi oina registration renew taubagi ahenba senfam laugane. Light motor vehicle LMB singi waina Lupa Lakh ahum Faoba piba gari singi registration tax gari mamalgi chada taruk lauragane. Chahi taraga manga lairaga green tax waina Lupa Lising ama laubaga loinana chahi manga gi oiba registration renew taubagi ahenba senfam laugane. Lupa Lakh taruk Faoba piba gari singi registration tax chada taret ne. Chahi taraga manga gi matungda green tax waina Lupa Lising ani laubaga loinana registration renew taubagi ahenba senfam laugane. Lupa Lakh tara Faoba piba gari singi na registration tax chada nipan ne. Green tax na Lupa Lising ahum amasong registration renew gi ahenba senfam laugane. Lupa Lakh taraga manga Faoba piba gari singi registration tax chada mapan ne. Green tax Lupa Lising ahum ga chamnga oibaga loinana registration renew taubagi ahenba senfam laugane. Lupa Lakh kun Faoba piba gari singi registration tax gari mamalgi chada tara ne. Green tax Lupa Lising mari amasong registration renew gi ahenba senfam laugane. Lupa Lakh kun manga Faoba piba gari gi registration tax gari mamalgi chada taraga nithoi ne. Green tax na Lupa Lising mari ga chamnga amasong registration renew gi ahenba senfam laugane. Lupa Lakh nifuga manga dagi hena piba gari gi registration tax gari mamalgi chada taraga taruk ne. Green tax na Lupa Lising taruk amasong registration renew gi ahenba senfam laugani haina gazette notification da yaure. Manipur da Aadhaar Pibagi Kanglon Henna Chetsilhallagani government Matam Chana renew Toudaba Aadhaar Chatnararoi. Manipur da Aadhaar Pibagi Kanglon Nouna semdokhibaga loinana khwaidagi cheksinba mawongda Aadhaar Pibagi thawong Loukolda haina phongdokkhre. Hiram asigi matangda Manipur Lengaki Commissioner cum Secretary Home N Asokumar na thokpa cherol amana hai Special Secretary Home gi thakta yengsinduna ayaba piraba matamda da Aadhaar piraga ne. India apunbagi waina Aadhaar pibagi Kanglon khwaidagi cheksinba state Manipur na oire. Mapa laivaktagi Kanglon kaina changlakpa mitopsingda Aadhaar card piba thingnabagi pandamda akhanaba thaurang asi laukhalakpani haire. Ministry of Home Affairs amasung Unique Identification Authority of India UIDAI na piba guideline matungin na Nouna Aadhaar pibi naba application pirakpa miyoisingi maramda kumna thigalaba matungda Special Secretary Home na ayaba piraga Aadhaar pibagi thabak paikhalaga ne. Imphal gi Raj Bhavan da Manipur gi Governor na mifam mapu oiduna pangthokiba Aadhaar enrollment tauba update tauba amade atai mari lainaba thabaksingi matangda review taubagi mifam da kupna khanaraba matungda akhanaba thaurang asi laukhalakpa ne. Raj Bhavan da pangthokiba review meeting aduda Manipur gi Secretary Home Department ki makok thongba official sing UIDAI gi official Social Welfare Department amade Education Department ki makok thongba official kayasu saruk yakhe. Mifam aduda Machagi chahi taraga nipan sudriba miyoisingi Aadhaar card pinaba thaurang laukhatpa haibase khwaidagi maruoiba amade yamna kumna yengsindaba yadaba wafamni haina khanakhe. Mapandagi changlakpa mitop kaya Manipur gi Aadhaar card pairamba thengnakhiba maramna matung tarakpada sigumba thogdoksing thogandanabagi pandamda Aadhaar card pibada yamna maruoiba thaurang ani laukhatkadawre. Thaurang ani adudi biometric tauba amasong biometric data haibasene. Chahi manga dagi taret faubagi manungda leiba angangsinggi mandatory biometric updation tauba amade makhoina masagi chahi taraga manga surakpada amugana biometric laugadavane. Myanmar da Shanti Hanjillakpadagi
India na Nouna refugee sing Changlakpa Thingkhre. Myanmar da Shanti Hanjillakpadagi, India gi Maikei dagi Myanmar dagi Nouna refugee sing Changlakpada Thingkhre. Masina maram oiraga Myanmar da military junta na pro-democracy group sing target tawduna nongthaktagi bom thadaba amasung military offensive kaya leptana sathariba adudagi kiduna lanjenarakiba Myanmar Lising mangarom Manipur dagi Hengatkhre. Lanjelakiba sing adu ayambana Myanmar Chin state dagi ne. High river refugee sing adu ayambana Myanmar dagi selaglaga Kamjong district ki tongan ba mafam singda changjafam lawduna lairakiba na ayamba ne. Marak asida International Human Rights Organization singi maikei dagi India na laibak asida lairiba Myanmar refugee sing Haujik sathariba civil war asigi manungda halankinabagi waribasi yamna kanna yaningdaba phongdorokle. Haukiba chahi 2024 ge May thada India gi maikeidagi Myanmar National humbudraga taret makhoi maramda nampuda halankibagi thawong chathakiba singadu International Commission of Juries ki maikeidagi akanba mawongda condemn tawbaga loinana masi human right violation amani haina su phongdokhibane. Loinana India gi maikeidagi namduna laibak asida lanjenariba Myanmar refugee sing maramda halankiba amasung makhatana refugee Changlakpada thingba thamba asina Myanmari kaya makhoi laibak aduda khudongthiba kaya mayoknaragani haire. Mamang saigi June thada Myanmar National Lising mangaga chamri rom Myanmar ga lonariba Indo Myanmar border da laidiba tangkhul singna namna khundariba Kamjong district ta lanjelaktuna changjafam lawduna lairakiba ne. Assam Rifles ki Director General Pradeep Chandran Nair gi maikeidagi lanjelagliba refugee sing adu Myanmar na laibak aduda military junta gi mathakta Lan haudiba pro-democracy group singi mathakta aerial strike chathaba amasung offensive kaya leptana chathariba aduna kiduna lanjelakibani haina phongdokpasu leikhravane loinana lanjelakiba sing adu Kamjong District Administration na Assam Rifles amasung atai agency kaya ga khusamnaduna humanitarian aid sing Pibagi thabak chatharaga lakhivane. Adum oinamak Manipur da leptana Myanmar dagi refugee kaya Changsillakhiba asina Kuki amasung Maitai community anigi marakta haujik thogliba Kanglop ki irang asina yamna sensitive oiba issue ama oire. Masina maram oiraga India gi maikei dagi Myanmar da mahoksagi punsida hanjillakpa horabanina refugee sing asi makhatana Changlakpada thingba thamkhibani haire. Kukisingna Khurkhul maning Sheijangpokpi Loukolda Changsillakpadagi Hengatkhre. Ngasi ayuk pung 10:30 rom taba matamda Imphal West ki Sekmai Police Station gi manung chanba Khurkhul maning Sheijangpokpi da leiba Maitai gi Loukolda Samphai Village ki Kukising Changsillaga lau unaba honarakpadagi Hengatkhre ama thokkhre. Thogdok asigi matangda press na phangba pau gi matung inade Kukising aduna mitai gi Loupu sing adugi ayaba yaudana Lopham sing aduda Changsillakpadagi Hengatkhre adu thokhibane. Kukising aduna lopham sing aduda Changsillakduna lau unaba honabagi thawong adu miyam khangnarakpadagi mafam adugi miyoi singna manak nakpada leiba CRPF ki kangbuda pau pikhe. Loinana khunja singna security force ki matenga loinana Kukising adubu athingba pibaga loinana mafam adudagi tanthokhe. Adum oinamak thogdok aduda sogapan natraga ka hena irang chauthokide. Sarkar gi maikaidagi chingkhong singya da leiriba mitai gi lopham sing lau unaba henba security force sing deploy tawduna ngak senbagi thabak sing chathari haidabasu Kukising na mitai gi lobuk sing da changsinduna lau unaba honaba amasung mitai sing na makhoi gi lopham sing da changduna lau unaba honaba da Kukising na thingba pibagi thogdok sing gi manung channa ngasigi thogdok adu satharakibane. Sarkar gi maikaidagi lomi sing na masagi lopham da lau unaba honaba da ayer athing pidana ba thawrang kaya laukhatle haidabasu Kukising na siguma thawong sing asi leptana satharakpana mafam adugi lomi sing na supiendaba kaya phongdokle. Panba yabade haukiba June 15 da Imphal East ki Sheijangpokpi da mitai sing na lau khoinaba changbada Kukising na thingba pirakpadagi chawna Hengatkhre thokhrabane. Masigi matung ikan kanadana Bishnupur district ki High Canal da lau khoiba changbada Kukising na nongmai kapsillakpadagi laumi ama waithangba makhuta nongmai na panduna sokhibagi thogdoksu leikhravane. Sabagi chang ka hena wangkhalakpadagi Asia da miyoi lising kaya sikhre. Haukiba chahi 30 gi manungda oikhiba phibamdagi Celsius degree 1.04 hena sabagi chang hengalakpa maramna Asia da miyoi lising kaya sikhre haina World Meteorological Organization WMO gi report amana phongdokle. Kumja lising ani kunmari da ka hena sabadagi khudong thiningai oiba mawongda mahousagi oiba mangan tagan bagi thogdok kaya marum thokhe. Tropical cyclone kunga mapan thokibaga loinana matam sangne Asia gi mafam kaya marumda heat wave thoki amasung ka hena kanba mawongda nong sukhe. Maduna maram oiraga miyoi lising kaya sian khibaga loinana semitlon gi phibamda achauba saitheng ama pikhe. WMO na regional amadi international meteorological organization singa khusamnaraga semkhiba report aduna hai
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏꯗꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯃꯔꯐꯨꯗ꯭ꯔꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯌꯦꯡꯅꯕꯗ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯃꯔꯐꯨꯗ꯭ꯔꯥꯒ ꯃꯥꯊꯣꯏꯗꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯃꯔꯤ ꯐꯥꯎꯕꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯔꯨꯛ ꯑꯅꯤꯔꯣꯝ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯈꯤ ꯀꯥ ꯍꯦꯟꯅ ꯁꯥꯕꯗꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ WMOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯂꯦꯁꯇꯥ ꯁꯥꯎꯔꯣꯅ ꯍꯥꯏ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯌꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯎꯟ ꯃꯄꯥꯛꯁꯤꯡ ꯁꯧꯗꯣꯔꯛꯄꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯜꯂꯛꯄ ꯊꯦꯡꯅꯔꯦ ꯆꯥꯏꯅꯥ ꯖꯄꯥꯟ ꯏꯟꯗꯤꯌꯥ ꯃꯤꯗꯜ ꯏꯁ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯤꯠ ꯋꯦꯕ ꯊꯣꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯤꯑꯣꯏ 150 ꯁꯤꯈꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯄ ꯑꯃꯁꯨꯡ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯑꯋꯥꯡ ꯊꯪꯕ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯁꯥꯕꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯁꯤꯈꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯤꯂꯤꯌꯟ 15 ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈꯤ ꯏꯟꯗꯤꯌꯟ ꯁꯕꯀꯟꯇꯤꯅꯦꯟ ꯁꯥꯏꯀ꯭ꯂꯣꯟ ꯔꯤꯃꯥꯜ ꯁꯥꯏꯀ꯭ꯂꯣꯟ ꯐꯦꯡꯒꯥꯜ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟ ꯙꯥꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 60 ꯁꯤꯈꯤ ꯑꯔꯥꯕꯤꯌꯟ ꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯁꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯨꯖꯔꯥꯠꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯁꯤꯈꯤ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯖꯨꯒꯤ ꯐꯤꯕꯝꯗꯁꯨ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯍꯟꯈꯤ ꯕꯦꯂꯣꯆꯤꯁꯇꯥꯟ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯖꯄꯥꯟꯅꯆꯤꯡꯕ ꯑꯦꯁꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤ ꯁꯤꯕꯒꯤ ꯃꯊꯛꯇ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯀꯦꯔꯂꯥꯒꯤ ꯋꯥꯌꯥꯅꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈꯤ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ mm 500ꯀꯤ ꯆꯥꯡꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯋꯥꯌꯥꯅꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 350 ꯁꯤꯈꯤ ꯃꯤꯑꯣꯏ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯤꯑꯣꯏ 39 ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯃꯔꯤꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯉꯁꯤꯒꯤ 9 ꯑꯁꯤ ꯊꯥꯔꯒ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯀꯦꯁ 269 ꯌꯧꯈ꯭ꯔꯦ ꯑꯦꯛꯇꯤꯚ ꯀꯦꯁ 30 ꯂꯩꯔꯦ ꯉꯁꯤ ꯃꯤꯑꯣꯏ 19 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯥꯟꯖꯦꯟꯅꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯐꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯌꯥꯅꯤꯡꯗꯦ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ 4000 ꯃꯤꯇꯩ ꯂꯩꯀꯥꯏꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯐꯝꯕꯨ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯥꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯃꯟꯁꯨꯞ ꯌꯨꯝꯐꯝ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯌꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯅꯥꯝ ꯊꯣꯏꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯁꯅꯥꯊꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯈꯁꯅꯥ ꯊꯤꯗꯨꯅ ꯂꯩꯔꯛꯂꯕ ꯌꯨꯝꯐꯝ ꯑꯃꯕꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯆꯜꯂꯕ ꯄꯥꯇꯥ ꯂꯩꯕ ꯈꯛꯇ ꯅꯠꯇꯅ ꯔꯦꯁꯟ ꯀꯥꯔꯗ इलेक्टोरल कार्ड पान अमदी आधार कार्ड सिंग लोइना लेइरे मरम अदुना महाकी युमफम लेइते हाइरिबा असे अमुगना इंक्वायरी तौनबा पुलिस ता हाइजकिबसु लेइख्रे हाइरे मसीदा नतना हाइरिबा युमफम असे कुकीसिंगना मई थादोख्रबा मतुंग कुमजा 2019 की जुलाई 19 सेंगमाई पुलिस स्टेशन दा मखोइगी युम मई थाबिख्रे हाइदुना कंप्लेन अमा थांगतखि अदुबो कंप्लेन अदुगी पाउखुम ओइना जून 13 सपरमैना पुलिस स्टेशन दगी हाइरिबा मफम अदुदा युम लैरमी हाइबगी खुदम चांगदम अमता फंगदे मरम अदुना कंप्लेन अदु हंदोकनबा चेरोल थारखिबने हौजिक सपरमैना दा मितै सिंग चंगबा यादबा मरमना लमफेलदा लैरिबा अल्टरनेटिव डिस्प्यूट रिजोल्यूशन ADR कोर्ट दा हौखिबा जून 12 चतुना वीडियो कॉन्फ्रेंसिंग की खुथांगदा वारी सानखि अमदे केस असि मखा ताना थिजिनबसु हाइखि हाइरे मसीदा नतना असिगुंबा वाथोक असि अमुगना थोलक्तनबा लमदम असिगी लैरिबा क्लब ऑर्गेनाइजेशन मैरा पाइबी अमदे CSO सिंगना मिजेंग चंगबियु हाइनसु मियामगी पुंगनिंग चंगसिलखे कुकी सिंगना मयुम मकै तुमना मै थादोक पिखिबदा नतना मफम अदुदा लैरिबा मखोइगी युम इंखोल सिंग अदु मै थाखिबगी थौदोक लैति हाइना जून 13 कुकी सिंगना मंगोंदा FIR अमा फाइल तौरखिबने इंखोल असि मखोइगी मपुरोइबगी मिंगदा लैरिबने मदुगी पता पुमनमक पाइरे मरम अदुना थौदोक असगी मतांगदा पुलिस की माइकेदगी खरा कुमना थिजिलहनिंगबगी अपांबा फोंदोरकले